ꯈꯨꯔꯨꯝꯖꯔꯤ ISTV Manipuri Pau Miyeng Tabribusing Mataram Naksari Hausi Pawagi Maroiba Pauda Saktak se yaudana mapalamdagi Manipurda ngarangdagi ngase yupung tara makai fawra sanglakpa nupi yauna miyoi humpu hena mau pulis na Manipurda sanghan kidre amadi Imphal Hotel Manipur leingakna 5-star hotel ki thakta sengbanaba thabak paikhat ba hore Zipau Singh Sadong Sat Pizari Ain gi wangmada mari leinaba saktak se yaudana Manipurda karigumba sanghalakpa tarabadi border area da leiriba police official sing yaungna lambi aduda leiriba police officer sing action lakat kani haina chief minister N Biren ngarang miyam gi nimita phongdokkiba wafam adu police department na lumna logduna thabak oina paikhalakle Imphal Dimapur lambida saktak se yaudana ngarang sanglakpa ngarang dagi ngase yupung tara makai faboda nupi yaungna punna miyoi humpumanga mau police na Manipurda sangan khidre Ngarang punna miyoi kulumdoi saktak se yaudana Manipurda sangnana ba honarakpada mau police na sangan khidre makhoi gi maramda amu halan khre haire ngasi sumakha tana mau police na akan ba section tharang lokhatuna mapalamdagi Manipurda sanglak liba tongan ba gari kaya check tawada ayuk pung 6 tagi ayuki pung 10 makai fawgi manungda saktak se yaudaba miyoi ni funithoi thengnabadagi Manipurda sangan khidre makoisu magi maramda halan khre haire thabagasi makhatana mau police na packet kigani haina phongdorakle Amaramda juri bam phawduna Manipurda sangnana ba honaramba saktak se yaudaba miyoi taruk juri police na halan khre haire Imphal Hotel Manipur leingakna 5-star hotel ki thakta semgana ba thabak paikhat pa hore haina tourism director Waikom Ibohalna ISTV news ka akanana unabada phongdorakle mangna makhatana hauji hotel ase classic group na chalairi masi sahida reality oina lupa lakh mari Manipur leingakta karakle leiriba mapam ase Pak Sauba amadi mayol lam oibana hena wangkhatpa 5-star gi thakta semgatpa yabagi khudong chaba punamak leiba maramna leiriba lenga ngasina hotel asi semgatna ba phirep lorakpani masi semgatpa loiraba matamda sahida lupa crore amadagi tadana karakpa ngamgani haina panari hariba hotel asi salaina bagi damakta Mumbai gi mameng leraba 5-star hotel ama oiriba Das hotel gi official sing laktuna mapam asi yangchin balak lamre Makoida sunatana mapalam gi maming leraba hotel gi business story ba miyoi kaya su yeng balak lamre angam mambioi amada sinana ba lenga kasina warep lorakani haina phongdorakle government sugi maka miyeng makada akoi Imphal hotel si hena sauba koi gi 5-star gi hotel gi status ta koi pukhat anaba government yam kana honari masisi tagi lakpa revenue si hena wangkhadanaba aduga department na packet pa yaba thabak sing si hena mating na packet pangamnaba adugumagi koi process amadi koi kana chatli finalize ti tawdri masis da koi different farm yams dagi India amadi abroad dagi koi e tender tawga masi koi kawgani prime zone oibanina Manipur sida 5-star ama thambagi adugi kanoma pandama amadi koi department gi wona lei Mangna makatana phongdorakpada department asina nambul turel asi loktak phawba ising lambi oina semganing magi apamba leiri karigumba masina thabak to onthok patarabadi turel asi masana na leibata natana loktak ta molhaliba asidagi sukan mangamgani lam koiba singnasu yamna pamba lambi oigani haina khalli haiki department jina sum koina khanjabada koi dream project haitare akoina foreign funding da koina submit tawjagiba khradi lei Hojung mukti masih yare kole haba mukti akoi leite foreign funding da koi dream project si yam sengna hairagadi sigi koi gi nambul tu loktak ta leiriba masigi ising gi lambi si karigumba masih koi na explore tawba ngamagadi masida koi waterways ama develop tawba ngamagadi masina koi gi road ki traffic ki problem congestion leiriba su kanagani aduga Imphal ju hena phajaba scenic beauty ama akoi na top lebak ta ubu phangiba adumana koi sida koi gi waterways boat service मैम सिंह से कोई पीब गमगद्रा है ना खाले प्लस मसीदा कोई पोल्यूशन की लेवल जो वाटर वेस्ट ने ना मसीदा कोई जीरो पोल्यूशन होएगनी मसी की मतकता कोई नंबुल की मपान दल लेरी बा इम्बैंकमेंट मैम सिंह से निथी ना सेमजल लगा इसिंग जो फजना संगतो पुगी कुदोंग साबा अमजु लेगद्रा है ना कोई थाजे
Manipur da innovator kaya leirabasu Manipur leingangna pungning thakopri bawat padagi sakothan mangamre sericulture ga yamna chunaba amadi nongmada myoy amana lupa lising amadagi lising ani bhawa tan mangamba ahal oiraba masagi sahi humbrani rom suraba manohar mayum maniharna putokpa solar silk reeling cum spinning machine kang kathangum daduna leire hiramasida report ma Imphal iski nongwei bung wangkhera komle kai pung manak ta pokhiba ahal oiraba manohar mayum manihar sharma ngallingi digi hongna anuba pasak puthokpada thawai yaurok misakni subnagi matriculate khak pass toba maniharna anuba innovative oiba posak kya amasu puthokre bakoi sing adugi manungda automatic pump operator sing thalaba matamda masa mathanta motor lepchaba ising pathandaba innovative dryer machine dhup machai idai laina marang kaina puthoknaba machine amadi huran bana idai laina gari huran ba ngamandana ba anti theft magnetic machine maming banba Kari wakal lagi sagi buno, aina hang buta raga di. Thabak si mi maga confine to raga. Thabak si am koi ba profit ti fang daba. Adu port si di masigi lang si di mi puno mona pami. Masak fajai kali set pede in berak sang su yam kani hai. Adu bu adu sang phawa port si side business natana aku gi professional oi ya da bugi mo ma sum u ina. Machine nasik mamal lupa lising manga dagi hauraga lising tramati fawu gi manung delay jum da sizin nabada machine namana tha amada lupa lising tareka chanipa nom tan mangami machine manga sizin nabana tha amada lupa lising kuntrama pan tan mangami aduga industry gi oina machine cha machine nabada tha amada lupa lising humpu phawba tan mangami one time finish ihan hamada ina khali moi to si 2 time atani lang singni amuk sungni matamani changi adu amuk ta solution besi kari yadri no sum thi kana singjen besi da sungan ge har ka UPC yung nam sung phaina ani mak ungbam changi athira ko kanda koi gear system sida ina ji puthok chai sai UPC phainam sung yung na ani mak simultaneously ungal laga thak to hon bani amuk ta da chingju chingba sungju chungba one time finish pada ga ina khanjab du tare domestic set sida mi mga tok saba imu amada nongda pungma pankhak thab tawda lupa lising amaga chani gumadi fajana thawai yaw suradi sodren lengani silk reeling machine asi asukimatik anova idea kya galone puthokpa maramna hojuk fawda towan ba award kya fangkhre machine asi tegi sungba muga gilang asi ningthi jana sang manana kuppa amadi masa tasin bana atai muga singdagi miyamna pambe heli masigi su mathakta machine asi electric solar amadi battery na chalai basu yai machine asi bharat ki mafum kya da pamnabat natana state kya na su order toba horakle adumakpu manipur sarkar gi maikai degedi puning thogat pidri ningthi jana sel tanba yaga da ba lonena thabak phangdaba kya da thabak pibada atawu mateng oigada ba ojerabasu machine asibu chalai na ba raw material oiriba kokun marang kaina leitabadagi machine asi kang khathangum sijinadana leiri wangai phi gaina yam paba phi 50 gram so de na lumbunete phi mai machak sida phangani si chama gi thabak to be yare lising ni thabak to be yare 10000 ni thabak to be yare sida ekoina swamna thabak to be yare ba pot sida kari gi ngasi bo miyam khangdino habise magi raw material phangdabani na work to dre Manipur gi asungba innovator kya bu kang khathangum tadun lehen bai ba siam lebuk thibadi masagi chai hundrom de shuruba adugumba aiga maniharna asugum phimda pukatana adugumba Manipur gi senmil londa sel to gi phimda ahugumba chinjama purakna ba honare ba si Manipur sarkar na su puning thogupam thoi haibasini video journalist aboigalona jitningomba ISTV news nungaibo Wangoi Kendra gi manung dalai riba Imphal Tural gi saruk sing khongnung tengba amasung Tural Turban Simjan bagi haujik chathari ba thabak sing Kendra gi MLA o Lukhoi amadi Water Resources Department ki official sing na satuna yangsen khre ising isaw gi awaba ngak thokna ba Manipur sarkar gi makhada Water Resources Department na Kendra sing manung da paikhaliba thabak asi punna kilometer 15 hena sang ba thabak ni hairi Hauzi punna kilometer ahum makhairom thabak paikhat paloire tha ani ki manungda loisinana ba pandam thamle ngasigi khongsar aduda Water Resources Department ki Chief Engineer KSS Pritam yaungna atai official kya na sarya ki khongsar aduga mai lenana MLA lukhoina haikibada mamang sahida thoki ba ising isawna Wangoi Khaidem amadi Leifrapong ki mafam singda Tural kaiduna ising isaw gi awaba yongan kiba adu kohanana ba sarkar asida lakolal ba khongtang asida miyamna mateng bangbiu haiki masigi long term plan lama oina tausi haiba taragadi haidana khoi gi sidai sidai encroach toksalaga yum chajaliba lechaliba myam sing asi lona eviction toraga
ꯑꯗꯨꯒ ꯃꯅꯨꯡꯁꯤ ꯑꯩꯈꯣꯏ ꯐꯖꯅ ꯑꯃꯨꯛꯇꯪ ꯗ꯭ꯔꯦꯖꯤꯡ ꯇꯧꯊꯣꯛꯑꯒ ꯇꯦꯡꯊꯣꯛꯑꯒ ꯁꯤꯡꯁꯤ ꯐ꯭ꯂꯣꯁꯤ ꯐꯖꯅ ꯆꯠꯈ꯭ꯔꯒꯗꯤ ꯁꯤꯡ ꯀꯥꯏꯕ ꯊꯤꯡꯉꯦꯟ ꯅꯣꯡ ꯆꯨꯔꯛꯄ ꯃꯇꯝꯗ ꯇꯣꯔꯕꯥꯟ ꯀꯥꯏꯊꯗꯅ ꯀꯩꯗꯅ ꯄ꯭ꯔꯖꯥꯗ ꯑꯋꯥꯅ ꯂꯧ ꯁꯤꯡ ꯀꯔꯤ ꯌꯨꯝ ꯀꯔꯤ ꯂꯣꯏꯅꯃꯛ ꯁꯤ ꯑꯩꯈꯣꯏ ꯃꯇꯝ ꯁꯥꯡꯅ ꯇꯧꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯄꯥꯏꯈꯠꯂꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯤꯒꯤ ꯑꯗꯨꯒꯨꯝꯕ ꯚꯤꯖꯟ ꯑꯃꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯂꯛꯄꯅꯤ Water Resources Department ki Chief Engineer KSS Pritam na hai kibada Imphal Turel gi koire kaide ki horaga ithai various phawgi thabak ayam baloi shilakle Manipur Turel amadi Chakpi Turel gi tinna pham oiriba serauda ising ichel amu hangalakta na thabak paikhatle Nambul Turel gi oina hojik upokpi gi mafam kharada Turel khonung sengdok ba haure haiki Nutasalaga yam ka na yam tien matamda lop haidaraga di adugi drainage problems lay embankment ji jaga jaga ko ki sumnagi lewak sigi lewak ki thonjin no khosi mana tabo ko sina ju yada wa ko ki retaining wall board pile ka toraga to we aba jaga mayam ju lari modana ko paisa lai tabagi sum ko matam ngaina bane du to we aba khara de ko khangalaga paikale Imphal Central Jail da lariba nupi inmate singda tha taruk pigadaba vocational training program ama ngasidagi hokre Manipur State Women Development Corporation Limited na sinuna pangthokadoriba vocational training program ase hogdokpagi thoramda Manipur State Women Development Corporation Limited ki chairperson S Satabhama SP Prison A Kunja Kishore Nasaruyaki jail da lariba inmate nupi kuntra da pigadoriba training asigi matangda Manipur State Women Development Corporation Limited ki chairperson S Satabhamana tha taruk super sathagadaba vocational training program asigi manungda makoida stipend pigani training loraba matung mai paklaba inmate singda certificate jongna sewing machine su lemna pigani pigadoriba machine adudi makoina jail da thoroklaba matungda khusinagani mahangna makhatada makoida awaba thogdok kya laikhiba sing khardang oirabasu kokthok handuna makoigi sanmit londa fagarhanaba honabani training asina makoigi punsida hingba yanana balambi ama sembada asobo mateng oigani haiki Karibta subam nombam laitaba wakal pumbangna laire jemanung sida met singsi akoi godari loan basida kande wing to bani kande advocacy to bani sumam mayam sida wakal do dom da diversion to ga di mai punsi mahing do da ano wa mayam siga normal life la kadra na samaj sida mo punna ko ge hingminna bage thikar do mo samane ha bi wakal do Kurai konsamlai kai dalaiba open shelter kauba NGO amana salaiba home amada Rohingya nupi ahum thamlambadagi laikai miyamna irang horaktuna nupi ahum adu home adudagi police na pucho hankre ngaranu midang pung tara tarabdaida thokiba thokdok aduda JCILPS ki students wing gi kangbusu laki hairi Amarumda police tagi phangba pawgi matung inadi Rohingya ahum adu minor oibadagi hana faraba matungda thampham laitabadagi mafam aduda thamlakhibani hairi hauji pawgi maraktana tenba break amtang lausari Education Fair cum Counseling 2018. Your career our concern. Define and make your career out of 100 plus approved colleges and universities from across the nation. See you dear at DM College Multipurpose Hall on 24 to 26 May 2018 during 11 a.m. to 5 p.m. under the aegis of Directorate of University and Higher Education Government of Manipur. Baba. Quick zone gidi tatatis college di. Mamal suma pang kuding jamane yo suma ngaro pista salabni na. Ado suma takta superlink footing offer me among piris di. Tas electric rang no sin bagum na yo tisin bayar. Dudi sanagi mohut yang na sin bayar. Jolip 100% natural syrup. Amasung capsule. Yu thakpadagi oirakpa awaba chaitheng hakjangi liver soklakpadagi chu sengaktaba haksang soktarakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu India gi ahanba national award di government of India na piba silver dew makhal suna leijare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupa marol Loktak industry industrial state Takiel da contact to view
Chilchil campus is located at Kanglatongbi. Chilchil Ministry, among other projects, is running a school from nursery to higher secondary level. The latest addition to its program is opening of Bachelor of Arts Degree College. Facilities available are hostel for both boys and girls, well-stocked library, scholarship for deserving ST students, and grants for children of Christian workers. Enroll now. Admission is open. and join Comprehensive Concept School, Sangaypro. The Mark I scored today is impossible without the guidance of Comet. It is not possible without them. I would like to thank Comet for helping me achieve what I have achieved. Strategy, planning, and the weekly examinations of Comet. Question analyze one of the best coaching centers that provide a concrete foundation to the growing medical experience to a promising future. Imphal Valley Academy Co-Education, Khari, Imphal West District. Admission open for Class 11 Science and Arts, including Home Science, for the academic session 2018-19. Features boys hostels, girls hostel, lab for physics, chemistry, biology, and computer. Separate boys toilet, separate girls toilet. Transport Imphal Valley Academy, canteen, playground, and separate classroom. Break ki matung de taram na moksari makataba pauda. Bisnupur district ke manung sanba Nambol kendra ge leima popam khunpham gi kilometer ama henbagi lambi asi sembidabana maram oiduna miyamna lambi thingbagi khongjang sangsankhre lamdam madong gi miyoi singna phongdorakpada lambi asi sembidabana maram oiduna miyamna sathok sasin tawbada sauna khudong sa daba mayoknare lambi asi gi tongan tongan mapam singda koilas thaduna semkhraga hairiba mapam asi kari gi hundok lamni bano lambi asi athuba matamda semjin biyu haina phongdorakle lambi se amna nungai tre haningai leitana haibadi lambi je mapan sida saliba gari se waheng khuman isok adegi sanje ma bukhamam tari se khoi gi lambi degi sakhiba ngaktani aduna lambi makharam da leiba lamjing je yamna sathok sasin skun adegi office ki thabak tawbo mayam je sida loi satpani na gari mayam je khoi gi mapan da tariba khoi gi yum singji da paisan bu uphun mayam jina angang jing degi nipi angang jing da naba de uphun waiful mayam jina phambam jabam khangdaba nungai daba problem am thoi asina अखोगी मंत्री एमएलए सिंगी माइकई दगी नत्रगा अतोपा कनो कोई साइड दगी करी ताना बिरकांदा अखोगी लंबी जे अमतदी सेंगत पिउना नुपी म्याम अखोई नुपा नुपी म्याम पुन्ना हौमिनरकांदा लंबी से अखोइना थिंगजब Amaramda Uripok Narim Tongi Sawalban Tera Kachel Taba Lokrakpam Lekai Lambi Asi Koilas Thagani Haina Hanagi Lambi Papa Kogai Bahoram Naga Tha Ahumlom Lambi Siam Dana Lebadagi Miyamna Satok Sasinda Kudong Sadre Lalibutang Kunipan Pavogi Manunda Koilas Thadrabadi Lokrakpam Lekai Development Committee na Tangkun Mapandagi Lambi Thingzalagani Haina Kangalagli UPSC na logba Civil Service Exam gi Rule and Regulation nong na samdong na ba na ribasi Education gi wahan thok lehenda na ba na bani haina NSUI Manipuri State ki President Pangkim Chandra nangasi Congress Bhavan da pangtopa pawmi singo na bada phongdokre Isansi kumang sausan na ba khotna bagi mahutta in contrary to that ekoi nong magi hena phibam sokchal lakba moong da sumain tawrak pasina maram oirakanda step si ekoi yamna complex Oi sandringai da ekoi NSY na lokat charibe step sida kitang initiative lobiraga mayamna so ekoi support tobiraga makha tabla step kari kamdongna chatminna ba yabage haibado sigi si pass tawdana ba haidana NSY na awareness sama pijabani Wakab Board Teleramba Thangalagriba case Manipur High Court na lokthok le haina Wakab Board ki Chairman MLA Fazur Rahim nangasi hata minutong manak laiba office ta pangtokpa pawmising ona bada phongdokre mangna makata na phongdoki bada board asigi mathakta case thangalakpadagi thingjinduna lakiba adu High Court Manipur gi May 19 thokiba order na case adu scarce tokibadagi board ki thabak sing haure Wakab Board Act 1955 gi makhada thabak sing paikhatpada cooperation ga Mari Lainaba, member of the staff singna, Mateng Pangview, Hiki. MP, MLA singer, Chamber Board, Labani, and the young Chamber Board, the head of board, the Sigi meeting, Masima Hamaga, Ladiba, Sakana, Daikwegi, Warip Sitaraga, Sakara Kangalaga, Lady Tamutum, Kudimuchi, Sakaraga, Puna Board, Sika Kusamaraga, Seminaraga. Taunana ba ikwe matu mai ko sakar da khangan ba haidra ngasi ikwe bola so adu men khandra gale
The findings of study on gender mainstreaming haibasida nongmagi oiba district level consultative meet ama Bisnupurgi mini secretariat complex taliba conference hall da pangtokre. Oxfam India Integrated Rail Management Association IRMA amasung People's Resource Development Association PRDA Bisnupur na punna khusam maduna pangtokiba thoram aduda Oxfam India gi program officer Domaki Bhutia Bisnupur gi DSP K Daina PRDA gi Assistant Secretary Dr. S. Roman Singh John 4 gi DIN Ranjit Singhana maroiba myoshingwena saruk yaki IRMA gi Secretary Helam Haukipna phongdorakpada English gani tara tareta Manipur pumbada isauna awaba mayok nahan kraba mafam sing da thengnariba khudong thiba sing amadi mimar adraba kaya dasu makoina thengnaba awaba sing aduda angam mateng pangba amadi matau karamna khudong thiba sing adubu ngakthokadagi habagi pandamda consultative meet asi pangthokpani haiki hauji loisilakpada mariba pau amhana pizari Saktak se yaudana mapalamdagi Manipurda ngarangdagi ngase yupong tara makai fawra tanglakba nupi yawnam yoy humpu hena mau police na Manipurda sangan khidre amadi Imphal Hotel Manipur lengak na 5-star hotel ki thakta sangbanaba thabak paikhat pa hore hauji pawgi ona dia SBN pizar be Manipuri paw matang stalo jare meng tabi ko puna mo kana kurum jare